ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯀꯅꯥꯅ ꯀꯔꯤ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯕ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯈꯪꯉꯦꯀꯣ ꯅꯕꯥꯅꯤ ꯑꯩ ꯕꯤꯀꯤ ꯅꯕꯥꯅꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯎꯅꯦ ꯕꯕꯥ ꯍꯜꯂꯛꯑꯦ ꯆꯃꯥꯟꯅꯔ ꯕꯕꯥ ꯍꯜꯂꯦ ꯂꯥꯎꯃꯤꯟꯅꯗꯕ ꯃꯥ ꯍꯥꯏꯗ ꯑꯩꯅ ꯃꯦꯟꯁꯨ ꯂꯥꯎꯃꯤꯟꯅꯗꯕ ꯕꯕꯥ ꯍꯜꯂꯦ ꯍꯟꯗꯂ ꯑꯣꯏꯅꯤ ꯎꯔꯦꯅ ꯇꯧꯗꯣꯏ ꯂꯧꯁꯤ ꯕꯕꯥ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯕꯕꯥ ꯍꯜꯂꯛꯑꯦ ꯑꯊꯨꯝ ꯃꯍꯥꯎꯒꯤ ꯄꯣꯛꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣ ꯂꯛꯁꯃꯤ ꯄꯨꯖꯥ ꯃꯇꯝ ꯑꯣꯏꯔꯦ ꯅꯃꯥꯗꯅꯦ ꯊꯨꯅ ꯀꯔꯤꯅꯣ ꯍꯧꯅꯕ ꯍꯥꯏꯔꯣ ꯍꯣꯏ ꯕꯕꯥ ꯑꯣ ꯍꯜꯂꯛꯑꯦꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯗꯨꯒꯅꯦ ꯁꯤꯅ ꯀꯔꯤꯅꯣ ꯊꯥꯏꯅꯒꯤ ꯑꯊꯨꯝ ꯑꯍꯥꯎ ꯕꯣꯛꯁꯦ ꯑꯗꯨꯝ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏ ꯀꯝꯄꯅꯤꯗꯣ ꯍꯟꯗꯛ ꯑꯣ ꯑꯗꯨꯕꯨꯔꯣ ꯀꯩꯝ ꯇꯧꯗꯦꯗ ꯁꯤꯒꯤ ꯕꯣꯛꯁꯁꯤꯁꯨ ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯃꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗꯅꯦ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ ꯑꯒꯦꯟ ꯀꯌꯥꯝ ꯀꯨꯏꯅ ꯊꯦꯝꯈꯣꯒꯦ ꯍꯥꯏꯕ ꯈꯨꯕꯤꯅ ꯅꯟꯁꯟꯈ꯭ꯔꯕ ꯌꯥꯔꯦ ꯀꯔꯤꯒꯤꯅꯣ ꯊꯋꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯅ ꯐꯔꯦ ꯑꯩ ꯆꯠꯂꯒꯅꯦ ꯄꯣꯠꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯧꯊꯔꯨꯈꯤꯒꯦ ꯀꯔꯤꯅꯣ ꯂꯧꯊꯔꯨꯗꯣꯏꯗꯨꯅ ꯀꯔꯤ ꯂꯩꯔꯛꯏꯅꯣꯕ ꯑꯣ ꯀꯩꯝ ꯅꯠꯇꯤꯌꯦ ꯌꯥꯔꯅꯤ ꯇꯥꯃꯣ ꯌꯥꯔꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯒ ꯄꯣꯠꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯧꯊꯔꯨꯈꯤꯒꯦ ꯑꯣ ꯌꯥꯝ ꯆꯥꯎꯋꯦ ꯕꯣꯛꯁꯦ ꯑꯗꯨꯒ ꯀꯩꯝ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦꯕ ꯃꯅꯨꯡꯗ ꯀꯩ ꯌꯥꯎꯔꯤꯅꯣꯗꯣ ꯍꯌꯥ ꯋꯥꯁꯤꯡ ꯃꯦꯆꯤꯟꯅꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯃꯦꯂꯥꯁꯦ ꯃꯤꯀꯤꯒ ꯕꯤꯀꯤꯒꯅ ꯑꯩꯈꯣꯏ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯄꯨꯔꯛꯑꯦ ꯂꯥꯎꯒꯗꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯄꯨꯔꯛꯑꯦ ꯑꯩꯈꯣꯏ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯄꯨꯔꯛꯑꯦ ꯕꯕꯥꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯄꯨꯔꯛꯑꯦ ꯃꯥꯅꯤ ꯆꯨꯝꯃꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯂꯩꯒꯦ ꯈꯜꯂꯛꯏꯁꯦ ꯈꯟꯕ ꯈꯛꯇ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯆꯠꯂꯒ ꯂꯩꯔꯣꯏꯅോ ꯍꯧꯖꯤꯛꯄꯨꯁꯤꯗ ꯄꯩꯁꯥ ꯑꯁꯨꯛ ꯌꯥꯝ ꯅꯝꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯃꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯣꯡꯇꯁꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯂꯩꯅꯤ ꯀꯥꯏꯅ ꯑꯩꯅꯅꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯤꯡꯂꯛꯀꯅꯤ ꯐꯤꯗꯣ ꯅꯈꯨꯠꯅ ꯑꯗꯨꯝ ꯁꯨꯕꯗꯨꯗ ꯅꯈꯨꯠꯇꯣ ꯂꯣꯏꯅ ꯈꯨꯖꯤꯜꯂꯦ ꯑꯃꯨꯛꯀꯥꯟꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯤꯡꯂꯛꯀꯅꯤ ꯐꯤꯗꯣ ꯅꯈꯨꯠꯅ ꯑꯗꯨꯝ ꯁꯨꯕꯗꯨꯗ ꯅꯈꯨꯠꯇꯣ ꯂꯣꯏꯅ ꯈꯨꯖꯤꯜꯂꯦ ꯑꯩꯅ ꯃꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡ ꯂꯩꯌꯣ ꯍꯥꯏꯅꯣꯕ ꯅꯪꯅ ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯦ ꯅꯪꯒꯤ ꯅꯈꯨꯠꯄꯨ ꯊꯣꯠꯅ ꯅꯤꯡꯊꯤꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯑꯗꯨꯌꯥꯝ ꯈꯟꯕꯤꯕ꯭ꯔꯅꯦ ꯈꯟꯕꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯁꯦ ꯑꯩꯒ ꯂꯨꯍꯣꯡꯂꯤꯕꯅꯤꯅꯦ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯉꯥꯡꯁꯤꯡꯒꯤꯇ ꯈꯜꯂꯤꯉꯩꯗ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯦ ꯐꯔꯦ ꯂꯥꯛꯑꯣ ꯄꯨꯖꯥꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯣꯏ ꯂꯥꯛꯑꯣ ꯆꯪꯁꯤ Scene change early morning hours, sounds of running washing machine. 이루 누르키게 아이기 짝도 보너마 셈로고 Awkward sounds come out of the washing machine. 에 그이노 그이도르게 워싱머신시보 ꯈꯪꯗꯤꯌꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥ ꯑꯃ ꯁꯨꯔꯕꯁꯦ ꯀꯩꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯈꯨꯗꯛꯇ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦꯕꯨ ꯑꯩ ꯌꯦꯡꯉꯨꯅꯦ ꯂꯥꯟꯅ ꯕꯇꯟꯒ ꯁꯤꯔꯥꯟꯅꯅ ꯅꯝꯂꯨꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯒ ꯐꯤꯒ ꯆꯞꯂꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯌꯥꯔꯣꯏ ꯁꯤ ꯌꯥꯔꯣꯏ ꯑꯁ ꯃꯁꯦ ꯏꯄꯨꯔꯣꯏꯕꯅ ꯄꯤꯕꯤꯕ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯅꯦ ꯑꯩꯅꯁꯨ ꯑꯁꯨꯛ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ Sound of washing machine coming to complete halt. ꯌꯦꯡꯉꯨꯅꯦ ꯃꯨꯛꯇ ꯁꯤꯗꯤ ꯄꯨꯡꯂꯦꯞ ꯂꯦꯞꯈ꯭ꯔꯦ ꯀꯃꯥꯏꯅꯅꯣ ꯃꯁꯤꯟꯁꯦ ꯂꯦꯞꯈ꯭ꯔꯤꯁꯤꯕꯣ ꯈꯪꯗꯦꯅꯦ ꯐꯔꯦ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯣꯐꯤꯁ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯗꯤꯂꯔꯗꯨꯗ ꯆꯪꯂꯧꯔꯒꯦ ꯃꯦꯆꯤꯟꯁꯤ ꯋꯥꯔꯦꯟꯇꯤꯒꯤ ꯃꯇꯝꯁꯨ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯅ ꯀꯩꯗꯧꯗꯣꯏꯅꯣꯗꯣ ꯂꯣꯏ ꯍꯥꯏꯖꯔꯛꯑꯅꯤ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ Change of scene, sounds of moving traffic. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯗꯤꯋꯥꯂꯤꯗ ꯑꯩꯅ ꯁꯤꯗꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯃ ꯂꯩꯖꯕꯅꯤ ꯕꯤꯜ ꯁꯣꯝꯗ ꯂꯩꯔꯦ ꯋꯥꯔꯦꯟꯇꯤꯒꯤ ꯃꯇꯝꯁꯨ ꯂꯩꯔꯤ ꯆꯨꯝꯃꯦ ꯁꯣꯝꯅ ꯁꯤꯗꯒꯤ ꯂꯩꯕꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯗꯦ ꯍꯥꯏꯗꯦꯀꯣ ꯑꯗꯨꯒ ꯕꯤꯜꯁꯤꯁꯨ ꯁꯤꯒꯤꯅꯤ ꯑꯗꯨ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯑꯃꯨꯛꯇ ꯁꯦꯝꯕꯤꯔꯣ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯨ ꯌꯥꯗ꯭ꯔꯦ ꯌꯥꯔꯣꯏꯗꯕꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯈꯣꯜ ꯑꯃꯗꯤ ꯊꯣꯛꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯏꯌꯥꯝꯕꯅ ꯀꯝꯄꯦꯅꯤꯒ ꯑꯣꯏꯅ ꯇꯥꯟꯅꯕꯤꯔꯣꯅꯦ ꯑꯩꯅ ꯈꯪꯉꯤꯗꯤ ꯅꯣꯏ ꯈꯛꯇꯅꯤ ꯀꯝꯄꯦꯅꯤꯗꯤ ꯈꯪꯗꯦꯅ ꯈꯪꯐꯝ ꯊꯣꯛꯇꯕꯅꯦ ꯊꯣꯛꯄꯅꯦ ꯈꯪꯐꯝ ꯊꯣꯛꯄꯅꯦ ꯍꯥꯏꯕ ꯑꯗꯨꯝ ꯂꯧ ꯈꯪꯐꯝ ꯊꯣꯛꯄꯅꯦ ꯅꯪꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯨ ꯀꯝꯄꯦꯅꯤꯗꯨꯒꯤꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯗꯤꯂꯔ ꯑꯣꯏꯖꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯌꯣꯟꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯅꯍꯥꯟ ꯀꯩꯅꯣ ꯑꯗꯨꯅꯅꯤꯅꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯣꯟꯖꯔꯤꯕꯗꯣ ꯉꯥꯏꯈꯣ ꯀꯔꯤꯒꯨꯝꯕ ꯃꯦꯆꯤꯟ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯀꯝꯄꯦꯅꯤꯒ ꯇꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯍꯥꯏꯒꯗꯕ ꯈꯪꯐꯝ ꯊꯣꯛꯄꯅꯦ ꯅꯪꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯨ ꯀꯝꯄꯦꯅꯤꯗꯨꯒꯤꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯗꯤ ꯗꯤꯂꯔ ꯑꯣꯏꯖꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯌꯣꯟꯕ ꯈꯛꯇꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯌꯣꯟꯖꯔꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯃꯦꯆꯤꯟ ꯑꯗꯨꯅ ꯌꯥꯔꯛꯇꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ
ꯑꯗꯣꯝꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯒꯗꯕ ꯅꯠꯇꯦ ꯀꯝꯄꯦꯅꯤꯗꯨꯒ ꯑꯗꯣꯝꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯒꯗꯕ ꯅꯠꯇꯦ ꯀꯝꯄꯦꯅꯤꯗꯨꯒ ꯇꯥꯟꯅꯒꯗꯕꯅꯤ ꯐꯔꯦ ꯑꯩ ꯍꯌꯦꯡ ꯀꯝꯄꯦꯅꯤꯒꯤ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯣꯏ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯗ ꯆꯠꯂꯒ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯁꯣꯏꯗꯅ ꯍꯣꯏ ꯑꯗꯨꯗ ꯆꯠꯂꯒ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯁꯣꯏꯗꯅ ꯃꯔꯝ ꯈꯪꯕ ꯉꯝꯃꯅꯤ Change of scene, sounds of moving traffic, office of the company. ꯃꯦꯗꯥꯝ ꯑꯗꯣꯝꯒꯤ ꯀꯝꯄꯦꯅꯤꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯃ ꯑꯩꯅ ꯃꯃꯥꯡ ꯊꯥꯒꯤ ꯗꯤꯋꯥꯂꯤꯗ XYZ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯇꯒꯤ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯊꯥ ꯑꯃꯁꯤꯗ ꯃꯦꯆꯤꯟꯗꯣ ꯌꯥꯔꯛꯇ꯭ꯔꯦ ꯁꯤꯗ ꯂꯩꯖꯔꯤ ꯕꯤꯜꯗꯣ ꯃꯦꯆꯤꯟꯒꯤ ꯋꯥꯔꯦꯟꯇꯤꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯦꯆꯤꯟꯁꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯁꯤꯟꯕꯤꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯦꯆꯤꯟꯁꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯁꯤꯟꯅꯕ ꯇꯧꯔꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯦꯆꯤꯟꯁꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯁꯤꯟꯅꯕ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯁꯔꯚꯤꯁ ꯏꯟꯖꯤꯅꯤꯌꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅꯅꯦ ꯑꯗꯣꯝꯒꯤ ꯃꯦꯆꯤꯟꯗꯣ ꯁꯤꯟꯗꯣꯛꯄ ꯉꯝꯖꯗꯦ ꯁꯤꯗ ꯑꯗꯣꯝꯒꯤ ꯃꯦꯆꯤꯟ ꯁꯤꯟꯗꯣꯛꯅꯅꯕ ꯑꯩ ꯏꯖꯔꯒꯦ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯤ ꯗꯤꯂꯔꯗꯨꯗ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯗꯣꯝꯒꯤ ꯃꯦꯆꯤꯟ ꯑꯗꯣ ꯁꯤꯜꯂꯛꯂꯒꯅꯤ ꯐꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯗꯤꯂꯔꯗꯣ ಉನರುರಗೆ ꯑꯍꯣꯏ Change of scene, next day, Vidyut is working in his office. In the midst of noises in the office, Vidyut is talking to Sel. ꯑꯩꯅ ꯈꯟꯕꯗ ꯑꯩꯁꯤ ꯉꯁꯤ ꯊꯕꯛꯁꯤꯅ ꯁꯪꯒꯗꯕ ꯃꯥꯟꯗꯦꯕꯨ ꯌꯥꯔꯔꯣꯏ ꯉꯁꯤꯁꯦ ꯑꯩ ꯗꯤꯂꯔꯗꯨꯗꯁꯨ ꯆꯠꯂꯨꯒꯗꯕꯅꯤ ꯑꯗꯨ ꯆꯠꯄ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯤꯕꯨ ꯌꯦꯡꯉꯒꯦ ꯗꯤꯂꯔꯗꯣ ꯐꯣꯟꯗꯨꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ Vidyut dials the dealer's number. ꯍꯜꯂꯣ ꯕꯤꯄꯥꯜ ꯕꯤꯗ꯭ꯌꯨꯠꯅꯦ ꯑꯩ ꯉꯔꯥꯡꯅꯦ ABC ꯀꯝꯄꯦꯅꯤꯒꯤ ꯁꯥꯔꯚꯤꯁ ꯏꯟꯖꯤꯅꯤꯌꯔꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯣ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯥꯔꯚꯤꯁ ꯔꯤꯄꯣꯔꯠꯇꯨꯗ ꯁꯤꯟꯗꯣꯛꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯌꯥꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯀꯝꯄꯦꯅꯤꯅꯕꯨ ꯌꯥꯔꯗꯤ ꯁꯤꯟꯗꯣꯛꯄꯗ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯁꯦꯟꯖꯒꯅꯤ ꯕꯤꯅꯦꯁ ꯑꯃꯇꯪꯅꯤꯁꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯨꯔꯥ ꯅꯠꯇ꯭ꯔꯒ Vinny, dealer do nang oy kibra na tayo. ꯑꯣꯏꯔꯦ ꯃꯥꯅ Oh, di tadi Vinny na dum hayo. ꯈꯣꯟ ꯀꯥꯁꯦ ꯑꯗꯣ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯣꯗꯦꯜꯗꯨꯗ 7 kgꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ 5 kg ꯈꯛꯇ ꯃꯉꯥꯏꯔꯦ ꯕꯤꯖꯣꯠ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ 7 kgꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛ 5 kgꯒꯤꯗꯣ ꯑꯣꯏꯅ ꯂꯧꯕꯤꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯃꯤꯗꯤ 7 kgꯒꯤꯗꯨꯅꯤꯅꯦ ꯑꯁ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥꯁꯨ ꯊꯤꯈ꯭ꯔꯤꯕꯗꯨꯅꯤ ꯁꯣꯝꯗ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯃꯦꯆꯤꯟ ꯁꯤꯟꯗꯣꯛꯂꯤꯕꯁꯦ ꯁꯤ ꯈꯛꯇꯉꯥꯏ ꯂꯧꯕꯤꯕ ꯁꯤ ꯈꯛꯇ ꯂꯧꯕꯤꯒꯗꯕꯅꯤ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯂꯧꯕꯤꯒꯗꯕ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯍꯥꯏꯔꯒꯗꯤ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯂꯧꯕꯤꯒꯗꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯀꯝꯄꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯔꯒꯦ ꯀꯝꯄꯅꯤꯗꯨꯅꯦ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯕ꯭ꯔꯥꯅꯦ ꯑꯩ ꯀꯝꯄꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯔꯒꯦ Vidyut is dialing the number of the company. ꯇꯥꯛꯄꯤꯌꯨ ꯕꯤꯗ꯭ꯌꯨꯠꯅꯦ ꯇꯧꯖꯔꯛꯏꯁꯦ ꯌꯥꯝꯅ ꯀꯣꯛ ꯁꯥꯔꯕ ꯀꯁꯇꯃꯔꯗꯣ ꯑꯩꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯤ ꯁꯤꯟꯅꯕꯒꯤ ꯌꯥꯝꯅ ꯆꯦꯁꯨ ꯄꯥꯏꯖꯔꯦ ꯑꯩꯅ ꯗꯤꯂꯔꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯨ ꯁꯤꯟꯗꯣꯛꯄꯤꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ 7 kgꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯂꯩꯇ꯭ꯔꯦ 5 kg ꯑꯣꯏꯅ ꯂꯧꯔꯣꯅ ꯀꯟꯅ ꯇꯧ ꯂꯩ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦꯕ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯁꯥꯔ ꯁꯣꯝꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯗ 7 kgꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯃꯛꯇꯤ ꯍꯟꯕ ꯉꯝꯖꯔꯔꯣꯏ ꯑꯗꯣꯝꯅ 5 kgꯒꯤ ꯑꯣꯏꯅ ꯂꯧꯕꯤꯕ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯑꯣꯏꯔꯒꯅ 5 ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗꯦ 5 kgꯒꯤ ꯃꯦꯆꯤꯟꯗꯨꯗꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯐꯤꯌꯥꯝ ꯁꯨꯕ ꯉꯝꯂꯣꯏꯕ ꯉꯥꯛꯄꯤꯒꯅꯤ ꯉꯝꯖꯗꯦ ꯑꯗꯣꯝꯅ ꯁꯤ ꯑꯗꯨꯝ ꯂꯧꯕꯤꯕ ꯇꯥꯔꯦ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯅꯣꯏꯒꯤꯁꯤꯗꯤ ꯍꯨꯔꯥꯟꯕꯅꯦ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ Amuko. ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯝꯇ ꯇꯥꯕꯤꯌꯨ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯁꯦ ꯌꯥꯔꯦ ꯌꯥꯝ ꯍꯦꯟꯃꯟꯈ꯭ꯔꯦꯕ ꯁꯤꯗꯤ ꯃꯣꯏꯒꯤ ꯀꯣꯛꯇꯣ ꯑꯩꯉꯣꯟꯗ ꯄꯥꯜꯂꯣ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ Disconnects the phone.